ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯦꯛꯂꯥꯎꯕꯤ ꯑꯐꯥꯎꯕꯤ 6ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯁꯤꯅ ꯁꯧꯁꯤꯟꯅꯔꯒ ꯂꯤꯂꯤꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒ ꯑꯉꯥꯡ ꯅꯪ ꯑꯃꯀꯣ ꯏꯈꯠ ꯈꯠꯂꯗꯅ ꯀꯅꯥ ꯂꯧꯗꯅ ꯈꯠꯂꯤꯅꯣ ꯅꯪꯗꯨꯕꯣ? ꯂꯤꯂꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯂꯦꯟꯆꯦꯟꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ, ꯅꯪ ꯂꯧꯗꯅ ꯇꯧꯔꯤꯕ, ꯅꯪ ꯂꯧꯗꯅ ꯈꯠꯂꯤꯕ꯫ ꯀꯔꯤ? ꯃꯁꯥꯏꯗꯣ ꯑꯃꯨꯛ ꯐꯠ ꯀꯥꯝꯈꯠꯂꯤ꯫ ꯂꯦꯟꯆꯦꯟꯕ ꯂꯤꯛꯁꯤꯅꯥꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯥꯏꯁꯦ ꯑꯝꯇ ꯐꯥꯔꯒ ꯀꯛꯊꯠꯂꯗꯤ ꯍꯦꯛ ꯄꯦꯅꯤꯗ꯫ ꯂꯤꯛꯁꯤꯅꯥꯁꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯩꯌꯦꯕ? ꯀꯩꯁꯨ ꯅꯠꯇꯦ, ꯀꯥꯟ ꯆꯥꯗꯅ ꯃꯅꯥ ꯍꯦꯛ ꯁꯤꯡꯂꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯃꯤꯃꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯂꯩꯔꯝꯕꯗꯨꯗ, ꯂꯟꯆꯦꯟꯕ ꯅꯪ ꯂꯥꯛꯑꯕ꯭ꯔꯥ? ꯐꯝꯃꯨꯗꯅ, ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ? ꯑꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯨꯜꯗꯨꯗ ꯐꯝꯊꯩ꯫ ꯂꯤꯂꯤ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯀꯣꯐꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯗꯥꯂꯟ, ꯀꯣꯐꯤ ꯊꯛꯎꯁꯦ꯫ ꯆꯤꯆꯦ, ꯁꯦ꯫ ꯂꯤꯛꯁꯤꯅ ꯁꯨꯒꯠꯂꯒ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯍꯦ꯫ ꯂꯤꯂꯤꯁꯨ, ꯆꯦ ꯕꯦꯝ, ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯗꯦꯀꯣ, ꯅꯨꯡꯁꯤꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯖꯩ꯫ ꯑꯩ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛ ꯑꯕꯣꯛ ꯁꯥꯗꯅ ꯂꯩꯔꯅꯨ, ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯂꯥꯏ ꯗꯨꯛꯀꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯔꯣ, ꯀꯦꯟꯗꯜꯒꯗꯣ ꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯂꯤꯂꯤ ꯃꯃꯥꯗ ꯑꯃꯨꯛ ꯄꯩꯊꯣꯛꯂꯒ, ꯑꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯤꯃꯤꯅ, ꯂꯟꯆꯦꯟꯕ ꯅꯪꯕꯨ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯅꯦ? ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯑꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯍꯧꯗꯦ ꯅꯣꯝꯆꯥ, ꯌꯥꯅꯤꯌꯦ, ꯉꯥꯏꯖꯒꯦ꯫ ꯍꯪꯒꯥꯝ ꯍꯥꯏꯕꯗꯨꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯍꯥꯄꯛꯄ ꯄꯣꯂꯤꯊꯤꯟꯗꯨ ꯃꯤꯃꯤꯗ ꯁꯠ ꯄꯤꯁꯤꯜꯂꯤ꯫ ꯃꯤꯃꯤꯁꯨ ꯁꯠ ꯂꯧꯔꯒ, ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯦꯝꯒ ꯉꯥꯛ ꯐꯝꯃꯝꯃꯨꯀꯣ꯫ ꯏꯟꯗꯣꯝꯆꯥ ꯅꯆꯜ ꯑꯉꯥꯎꯕꯤꯁꯤꯅ ꯇꯧꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯒꯦ꯫ ꯇꯤꯚꯤ ꯉꯥꯛ ꯌꯦꯡꯃꯤꯟꯅꯔꯝꯃꯨ, ꯑꯗꯨꯒ ꯑꯩ ꯄꯩꯁꯥꯁꯨ ꯄꯨꯊꯣꯔꯛꯑꯒꯦ ꯊꯣꯛꯂꯛꯄꯗ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯃꯤꯃꯤ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕꯒ ꯂꯤꯛꯁꯤꯅꯥꯒꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯅꯔꯤ꯫ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯂꯤꯛꯁꯤꯅꯥ ꯍꯧꯒꯠꯂꯒ ꯇꯤꯚꯤ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯃꯈꯣꯡꯒ ꯅꯥꯕꯅꯦ ꯁꯤꯛꯂꯤ ꯁꯤꯛꯂꯤ ꯆꯠꯄꯗꯣ ꯎꯕꯗ ꯂꯟꯆꯦꯟꯕ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯂꯤꯛꯁꯤꯅꯥ ꯃꯃꯤꯠꯅ ꯐꯩꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯃꯤꯅ ꯅꯥꯔꯒ ꯍꯔꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯁꯛꯇꯥꯁꯦ꯫ ꯂꯟꯆꯦꯟꯕꯁꯨ ꯇꯞꯅ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ, ꯅꯨꯄꯤꯅ ꯈꯜꯂꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦ, ꯈꯨꯗꯤ ꯊꯤꯔꯒ ꯇꯣꯛꯑꯦꯗꯣ ꯆꯨꯝꯃꯤꯗꯀꯣ ꯁꯩꯇꯥ꯫ ꯂꯤꯛꯁꯤꯅꯥꯗꯣ ꯏꯀꯥꯏꯕꯒ ꯀꯩꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯇꯤꯚꯤꯗꯨ ꯊꯥꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯁꯥꯎꯅ ꯆꯪꯈꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯅꯣꯛꯂꯒ ꯃꯤꯃꯤ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯑꯦꯂꯤꯅꯥꯒꯤ ꯃꯌꯨꯝꯗ ꯂꯤꯟꯗꯥꯒ ꯊꯣꯏꯒꯗꯣ ꯍꯧꯅꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯡ 9ꯃꯨꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯑꯦꯂꯤꯅꯥꯅ, ꯍꯤꯡꯆꯥꯕꯤ, ꯂꯥꯛꯅꯤꯒ ꯑꯃꯇ ꯍꯥꯏꯔꯛꯇꯦꯕ, ꯍꯦꯛꯇ ꯍꯨꯔꯥꯟ ꯅꯂꯥꯗ ꯆꯪꯂꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯃꯦ? ꯂꯤꯟꯗꯥꯅ, ꯑꯣ, ꯁꯔꯄ꯭ꯔꯥꯏꯖꯅꯦ, ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯁꯦꯌꯦ ꯑꯩꯈꯣꯏ ꯍꯦꯔꯣꯏꯅꯤꯁꯤꯅ꯫ ꯊꯣꯏꯅ ꯁꯨꯛꯇꯣꯛꯇꯨꯅ, ꯍꯥꯏꯗ꯭ꯔꯗꯤ ꯂꯥꯛꯄꯒꯁꯦ ꯌꯥꯗꯕꯒꯤ ꯇꯥꯏꯞꯅꯤꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯒꯦꯀꯣ꯫ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯦꯂꯤꯅꯥꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯐꯠ ꯆꯤꯡꯊꯔꯒ, ꯍꯦ, ꯌꯥꯔꯦꯍꯦ, ꯍꯤꯡꯆꯥꯕꯤꯁꯤꯡꯁꯤꯗꯤ ꯏꯁꯥꯎ ꯍꯦꯛ ꯁꯥꯎꯔꯗꯅ꯫ ꯃꯤꯅ ꯆꯨꯝꯅ ꯍꯥꯏꯔꯒ, ꯂꯥꯛꯑꯣꯁꯦ, ꯑꯩ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯧꯁꯦ, ꯆꯥꯛꯁꯨ ꯆꯥꯈꯤꯗꯧꯅꯤꯀꯣ꯫ ꯂꯤꯟꯗꯥꯅ, ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯦ, ꯆꯦꯡ ꯇꯤꯡꯅꯕꯅꯦ꯫ ꯁꯈꯤꯅ ꯊꯣꯔꯛꯄꯗ ꯇꯥꯔꯗꯨꯅ, ꯑꯦ, ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯏꯆꯥꯁꯥ, ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ꯫ ꯃꯃꯥ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ, ꯆꯥꯒ ꯆꯥꯔꯒ ꯍꯣꯔꯦꯟ ꯋꯥꯏ ꯆꯠꯀꯗꯧꯅꯤ꯫ ꯑꯦ ꯃꯃꯥ, ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯆꯥꯛ ꯆꯥꯔꯒꯦꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯏꯅꯤ ꯀꯩꯅꯣ꯫ ꯁꯈꯤꯁꯨ ꯅꯣꯛꯂꯒ, ꯑꯗꯨꯅꯤ, ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯁꯤꯒꯦ? ꯌꯦꯟ ꯇꯧꯔꯁꯤꯔꯣ? ꯏꯃꯥ, ꯌꯦꯟ ꯑꯁꯦꯝꯕꯗꯣ ꯀꯦꯖꯤ ꯑꯃꯃꯨꯛꯇ ꯂꯩꯕꯤꯔꯛꯈꯤꯒꯦ꯫ ꯊꯣꯏꯅ ꯑꯃꯨꯛ, ꯀꯦꯖꯤ ꯃꯈꯥꯏꯅꯕꯨ ꯌꯥꯅꯤꯗ ꯃꯥ, ꯌꯥꯝ ꯆꯥꯔꯒꯨꯝꯁꯦ, ꯏꯔꯣꯜꯕ ꯑꯃꯁꯨ ꯇꯧꯔꯁꯦꯕ꯫ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯈꯟꯕꯗꯤ ꯏꯆꯥ ꯊꯣꯏꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤꯗꯀꯣ ꯍꯩꯕ꯫
keji ama adum lobirage aduga pan ga thangjing adu irol naba ikai thabi do so kotsi ihen do so phajana ima tawbige haibani madi yam haibani tibong sabagi khanbadadi mana first tabani Sakhido majanupi gi wadu da jaihallaklami ai kaino ne he namanabi dabu adumaina hai bahuna bro thida masidi ba imanabi oi baini hai sei mamau atopa daga sumai hai ready ai bu jai jada na tu oidro Lindana yare yam hai reno eni jangasilao ai yang wari tumsit pharak de ba ai ngahak de tumuge thoina apumi aisini bare adadi noi leminaramuko ima thokluki hoi haiduna makhoi ahomdo nokduna wari sana Elina gi kanda changki Sakhisu chikan laiba thoraklami ka manungda phamungduda phamlaga makhoi punna wari tawi Elina na Edison ga maga loina bagi ma on thokriba thodok pumba sitna na makhoi ani da lirami wari du taraga thoina adu edi Edison asu nang khara makai de nungsiram gani kaino Lindana amok hai mana su phongdok pasuna sunata baduda friend oina jamna khalam su yai kaino bab yamna phagum siko Elina na khangde bai mana ai jamna khanba khandaba ai di mabu thamoi singa nungsi mana ai gidi pumna mang hai bado oigre Lindana nangna duk yam nungsi jai hai basai mana di kem khangda bro khangde Ibani icham chamna loina bo oirabaso ai no mata magi mapau ta da badalei bangamde masakto yam oningi ngahan Diwali no mita ubadagi udri school yam thona kaning heidi mani school ka bahu baga wa ma so hai gai thoi mi chi khatlaga Diwali ga una brai se magi purit ama present da wanida pritam se yore elak podo ses ayoram bagi wari ni nangi side ado mana wa mag hai gai do bai nai nung se soidana hairak te male dadi Elina harauna table da thamliba tidi beer do lokhatlaga kolaga ai bai radi phai hai nei di harauna sirani haiba pung ma pan makhai muk tarak pa adwai da Sakhina chak loiri chara se haidona makhoi mari putna dining table do da phamlaga chak chaba haurami thoina chana mama say chak en sang thong bade yam china hayebo yam hawe haiba ai bo bare isa sing na bo hawredi ai khoi da le resiro nungti gi hawo chana ba thoina Elina gi wa do da aduna phadong male ebo ai disum alarisira khangdi asumna phagi tongna duna makhoi ahom do chak chaminari puna chak chamina baloiraga wari kaya amasu sanarami somda ibohal imung da changakduna malabu kaurami mama tabran he nangbo mala su makhuta phadi amada daithok da thoraklaga ho daiye aina haiba singdubo leibira abro moi pabo ibohal chathok lubagi waraduna sorsangna amungtang hondoklaga leire aine hore numidang wairamdo amukta hek thinbirurage kayam thina so age khangdeba bhemdebo makhongdo so tusanbaki chatpa yade haibani kaisu tawramoida chumna singli thopsinbo gombo oirini ibemana so kaisu sokte hairiduni pakhat man khrapone nangna marolama pakhata yaribo mi ichama thandane laidom sapi asi haidena poithoi iboha sumagi nupi gi matauda Masidiba, majaga chak hengmanai dako, nangsu yaurusi, horen chatpado. Yaudu de kaino, puroi kai khalami mali ne. Nate ne hei, masidigo. Ai isa se wabana loire. Ai mahira kainom ta semo, ai phise amta hongi kige ko. Hoi, semaki. Somdana lanchin bado, ngasi so, memina makhoida amukta law haina kaubagi laklami. Leksinana TV yenglaga leirambaga mapa chanana lenchin basu lakpadoda memina TV yenglaga phaminaramu haina phaminarami thariba Korean drama do It's Okay to Not Be Okay ni
ꯂꯤꯛꯁꯤꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞꯇꯨ ꯀꯔꯤꯅꯣꯃ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯌꯨꯝꯗ ꯑꯃ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯕꯤꯔꯛꯎ ꯑꯗꯨꯒ ꯑꯃꯁꯤꯁꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯤꯚꯤꯗ ꯑꯣꯏꯅ ꯗꯤꯛꯁ ꯊꯥꯔꯒ ꯌꯦꯡꯂꯝꯃꯤ ꯂꯤꯂꯤꯒ ꯄꯨꯟꯅ꯫ ꯂꯤꯂꯤꯒ ꯄꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯣꯏꯁꯟꯕ ꯆꯪꯈꯤꯕꯅꯤ꯫ ꯂꯤꯛꯁꯤꯅ ꯃꯥꯅ ꯄꯥꯝꯖꯕ ꯗ꯭ꯔꯃꯥꯒ ꯑꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯤꯃꯤꯅ ꯐꯝꯂꯝꯃꯣ ꯍꯥꯏꯕꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯅꯤꯡꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯤꯂꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯤꯆꯦ, ꯔꯤꯃꯣꯠ ꯁꯦꯠꯁꯦ ꯌꯥꯗ꯭ꯔꯕꯅꯦ, ꯑꯩ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦꯀꯣ꯫ ꯂꯤꯛꯁꯤꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯕꯤꯗ, ꯍꯣꯏ, ꯆꯠꯂꯣ ꯌꯥꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯋꯥꯒ ꯑꯝꯇ ꯉꯥꯡꯉꯛꯈꯤꯅꯨ꯫ ꯃꯃꯥ ꯂꯣꯏꯍꯧꯗ꯭ꯔꯤꯕ ꯂꯤꯂꯤ? ꯂꯣꯏꯍꯧꯗ꯭ꯔꯤꯌꯦ ꯗꯥꯂꯟ, ꯆꯥꯛ ꯌꯥꯝ ꯀꯟꯅ ꯊꯣꯡꯍꯧꯔꯤꯌꯦ, ꯗꯥꯂꯟꯁꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯅꯕ ꯍꯥꯏꯗꯅ꯫ ꯑꯁ, ꯇꯟꯗꯧꯔꯤꯗ, ꯅꯪꯗꯤ ꯆꯥꯗ꯭ꯔꯕꯣ? ꯑꯩꯗꯤ ꯍꯦꯚꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯁꯤꯟꯈꯤꯕꯒꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯆꯥꯔꯅꯤꯌꯦ꯫ ꯑꯣ, ꯑꯩ ꯆꯠꯂꯒꯦꯀꯣ ꯗꯥꯂꯟ, ꯆꯦꯆꯦꯒ ꯇꯤꯚꯤ ꯐꯖꯅ ꯌꯦꯡꯃꯤꯟꯅꯧ꯫ ꯂꯤꯂꯤꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁ, ꯇꯟꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ, ꯏꯅꯣꯝꯆꯥꯁꯤꯁꯨ ꯐꯔꯛꯇꯤ ꯑꯣꯟꯊꯣꯛꯇꯥꯏꯍꯦ꯫ ꯂꯤꯛꯁꯤꯅꯥꯁꯨ ꯂꯟꯆꯦꯟꯕꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯩꯅꯣ ꯐꯔꯒꯦꯕꯣ, ꯑꯩ ꯂꯩꯕꯒꯤ ꯆꯥꯕ ꯏꯀꯥꯏꯔꯤꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯀꯩꯝ ꯈꯜꯂꯨꯅꯨꯀꯣ, ꯑꯩ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯅꯪ ꯆꯥꯔꯤꯉꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯀꯤ ꯅꯣꯛꯀꯤ ꯃꯁꯥꯏꯒꯗꯨ ꯀꯥꯝꯈꯠꯂꯤ꯫ ꯇꯤꯚꯤꯗꯨꯁꯨ ꯀꯟꯅ ꯊꯥꯔꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯨꯃꯤꯟ ꯌꯦꯡꯉꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯦꯔꯣ ꯍꯦꯔꯣꯏꯅꯤ ꯀꯦꯁ ꯇꯧꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯛꯏ꯫ ꯂꯤꯛꯁꯤꯅꯥ ꯃꯗꯨ ꯎꯕꯗ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ꯫ ꯔꯤꯃꯣꯠꯇꯨ ꯄꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯝꯒꯦꯅ ꯅꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯂꯤꯂꯤꯅ ꯉꯁꯥꯏ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯁꯦꯠ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯂꯤꯛꯁꯤꯅꯥꯗꯨ꯫ ꯂꯟꯆꯦꯟꯕꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯛꯁꯪ ꯉꯪꯁꯤꯜꯂꯛꯏ꯫ ꯍꯧꯒꯠꯁꯤ ꯀꯗꯥꯏ, ꯌꯦꯡꯁꯤ ꯀꯗꯥꯏ? ꯂꯤꯛꯁꯤꯅꯥ ꯃꯈꯣꯡ ꯅꯥꯕꯒ ꯉꯛꯇꯪ ꯀꯧꯊꯣꯛꯇꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯤ꯫ ꯇꯤꯚꯤ ꯀꯨꯞꯅꯕ ꯂꯩꯔꯤꯕ ꯐꯤꯗꯨꯅ ꯇꯤꯚꯤꯗꯨ ꯊꯛ ꯀꯨꯞꯁꯤꯜꯂꯤ꯫ ꯂꯟꯆꯦꯟꯕꯁꯨ ꯏꯀꯥꯏꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯁꯥꯒꯗꯣ, ꯃꯤꯍꯨꯟꯒꯗꯣ ꯗꯪ ꯗꯪ ꯆꯣꯡꯂꯤ꯫ ꯂꯤꯛꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯤꯗꯨ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯒꯠꯂꯤ꯫ ꯁꯤꯟꯗꯨ ꯆꯦꯟꯖ ꯇꯧꯔꯝꯗꯕꯗꯨꯗ ꯂꯤꯛꯁꯤꯅ ꯃꯆꯤꯟꯒꯗꯨ ꯁꯨꯒꯠꯂꯒ ꯁꯣꯜꯂꯤ꯫ ꯑꯁ, ꯑꯣꯟꯊꯣꯛ ꯀꯨꯏꯈ꯭ꯔꯦꯍꯦ ꯁꯤꯗ꯫ ꯂꯟꯆꯦꯟꯕ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯏꯀꯥꯏꯕꯅ ꯆꯠꯄꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯄꯗ ꯃꯤꯃꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕ, ꯆꯥꯛ ꯂꯣꯏꯔꯦꯀꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯆꯥꯔꯔꯣꯏꯒꯦ, ꯆꯠꯂꯒꯦ꯫ ꯑꯩ, ꯌꯥꯗꯦ, ꯂꯥꯛꯑꯣꯀꯣ꯫ ꯕꯦꯝ, ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯟꯆꯦꯟꯕꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯟꯈꯤ꯫ ꯂꯤꯛꯁꯤꯅ ꯃꯔꯩ ꯆꯤꯛꯇꯨꯅ ꯏꯀꯥꯏꯕꯗꯨ ꯈꯥꯡꯉꯤ꯫ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯃꯦꯃꯤꯅ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯦꯝ, ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯤꯅꯦ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯍꯩ, ꯂꯥꯛꯑꯣ, ꯃꯤ ꯌꯥꯎꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯤꯌꯔꯗꯨ ꯇꯧꯔꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯥꯛ ꯆꯥꯕꯗꯨ ꯍꯧꯏ꯫ ꯂꯟꯆꯦꯟꯕ, ꯆꯥꯁꯤꯜꯂꯨꯀꯣ, ꯀꯔꯤꯝꯇ ꯏꯀꯥꯏꯒꯅꯨ꯫ ꯑꯩꯈꯣꯏ ꯂꯤꯂꯤꯅ ꯀꯨꯏꯔꯕꯅꯦ ꯗꯥꯂꯟꯗꯣ ꯆꯥꯛ ꯑꯝꯇ ꯀꯧꯁꯤ, ꯆꯥꯛ ꯑꯝꯇ ꯀꯧꯕꯤꯁꯤꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯅꯗꯤ ꯅꯣꯏ ꯀꯀꯥ ꯌꯥꯎꯔꯒ ꯄꯨꯟꯅ ꯆꯥꯒꯦ ꯈꯟꯕꯅꯦ, ꯑꯗꯨꯕꯨ ꯗ꯭ꯌꯨꯇꯤꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯣꯏ ꯀꯀꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯤꯕꯅꯦ, ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯟꯗꯛ ꯇꯥꯛꯄꯤꯕꯗꯒꯤ ꯂꯤꯂꯤꯁꯦ ꯈꯔ ꯂꯥꯏꯔꯤꯛ ꯍꯩꯒꯠꯆꯔꯛꯏ ꯍꯥꯏꯗꯅ꯫ ꯁꯦ, ꯆꯥꯎꯁꯦ, ꯉꯥ ꯑꯇꯥꯎꯕꯒꯁꯦ ꯍꯥꯄꯛꯀꯦꯁꯦ, ꯆꯥꯎꯀꯣ꯫ ꯑꯩꯅ ꯇꯧꯔꯒ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯃꯇꯨꯝꯗꯨ ꯂꯧꯗꯨꯅ ꯍꯥꯞꯄꯤ꯫ ꯌꯥꯔꯦꯗ ꯏꯅꯣꯝꯆꯥ, ꯌꯥꯝ ꯌꯥꯎꯔꯤꯌꯦ꯫ ꯌꯥꯎꯁꯅꯨ, ꯆꯥꯁꯤꯜꯂꯨꯀꯣ꯫ ꯂꯤꯛꯁꯤꯅ ꯆꯥꯛꯇꯨ ꯇꯣꯠꯅ ꯇꯣꯠꯅ, ꯅꯤꯅꯦ, ꯗꯤꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯅꯤ ꯍꯥꯏꯒꯦ? ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯃꯥꯒ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯀꯣꯔꯤꯌꯟ ꯐꯤꯂꯝ ꯈꯔꯁꯨ ꯌꯥꯎꯔꯛꯑꯣꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯅ ꯇꯥꯃꯣꯗ꯫ ꯂꯟꯆꯦꯟꯕ, ꯃꯣꯏ ꯀꯣꯔꯤꯌꯟ ꯁꯤꯔꯤꯌꯦꯜꯁꯤꯁꯨꯅꯦ ꯌꯦꯡꯕꯕꯨ ꯍꯧꯈ꯭ꯔꯗꯤ ꯉꯥꯎꯕꯖꯥꯠꯅꯤꯍꯦ꯫ ꯃꯔꯤꯛ ꯆꯨꯝꯅ ꯎꯠꯄꯁꯤꯗꯅꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯗꯤ ꯂꯩꯍꯧꯔꯦ ꯑꯥꯗ꯫ ꯅꯪ ꯉꯁꯥꯏ ꯌꯦꯡꯕꯗꯨꯃꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦ? ꯃꯗꯨ ꯇꯥꯕꯗ ꯂꯟꯆꯦꯟꯕꯗꯣ ꯏꯁꯤꯡ ꯊꯛꯑꯝꯕꯗꯣ ꯈꯪꯍꯥ ꯍꯥꯗꯨꯅ ꯀꯥꯝꯊꯣꯔꯛꯏ꯫ ꯃꯤꯃꯤ ꯄꯥꯈꯠꯅ, ꯑꯩꯃ, ꯂꯟꯆꯦꯟꯕ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯇꯞꯅ ꯊꯛꯎꯅꯦꯍꯦ, ꯏꯍꯦ, ꯍꯥꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ꯫
Mimi do haugatlaga lanchen-bagi managanda makutna tapli-tapli pop-pop thabirami. Leksina so easy ikaiba maphawi ngasai thaudokna maram oinaga nokning mana soloire tapna haipetang noi. Asumna chak toklaba matungda ngaihak phami. Mimi na hai mahi ga haidona thaklaba matungda lanchen bana. Enomja adudi ayamuk jalage. Hoi chalo. Somda Elina WhatsApp ta Edison ga adum hanagi matawgum message thanarami. Kaino haini do hosik haibadi yadra haise. Edison reply adum tawraklami. Yade iham loba wane ba school karakan haige ba iham ngai ngam da batawnu ko ayam pakali zani. Elina do mathanta wakal sagajaraga momono e aduga message to halaklami. Oh ngai ngam drabado ID aning bana. Oh nang ni hayang mathangdagini school ka ba hawdoi ko. Adu aiso nabuk phate ai ba yang wale. Koi wale ba ina de. Elina do noglaga message to halai. Jare khangzare ko puphata. Sakhi so machagi manakta changai mobile me laga leirambado ubada. Ibema nang bulari to ngahak pa ba yadrami. School jatre haiduna bo larik to hanna yengdabasu phatene nangbo. Elina thausa wasadana phondo adum namlaga haireklami. Ma ai khangi kaidorage ai so dum pari ni. Pari ro nangbo ha numit chupagi phone me laga leidi dubo. As ngaktang potha bani kaidorage ma. Jam ngang re asengba talle aidi akoi ma sima. Nangi phana bangang basida talladi kamaina mi oidoi nei bema. Aujiki matamse yamna competitive oirabani. Nang hayeng namitagi na pitana linbado ima yengba ngamoi. Nangonda position lepu mayamdagi makok thongo haibanate. Nasagi tami bana haidudi pukning chango haibani ni nangbo. Elina mobile do makut na pairaga mamada yenglaga. As ima ai roi khangi baga daroge phone pai bugiso kana bayam lei kaino. Natte ne. Kana badubu tasing na khangaga pairabo nangbo. Elina phondo mon makhada pad insintre sausin naduna aduga mamada yengkhatlaga. As akoi ma sidiba jam ngang ningbra khangde asengba ai tumage nangang horo ko. Asi hairaga haizub to shupchillaga tumjenai. Haizub manungda de wakhal khalli. As amado mung tumam batari tawse. Akoi palem sidine yet khrabone. Maya nupaga ngaktang chat tawbasida. Sakhi upai leitraduna haugatlaga hairai. Tumo na tumdrasune adum tumjinaro ko ai chatlage. Asumna Sakhi so ngang duna thokre. Mama hek chatkibaga Elina WhatsApp ta changlaga yengi. Edison gi message leiramni khanbaga leirami. Yes, aibo kaida phatragene. Tumabro kaidorage text salaktrade. Sorry ro nang gesibo Elia. Elina message to paraga nokli. Saubra kainaga pakhat biga satawri masak siga. Oh nanembok na advice pitharamba nane ko hek haizindana ba. Mathante ngang dana nok laga message to halli amo. Tumjri saumasunate akhoi mamala ambagin aduda phone number do imana nganga aba. Phone do dum nam leiro nangbo imana ke hairamino. Larik pau hairamini dana. Pau yadro. Padi paning dana. Paning so pau ado tumninga bo nangbo. Tumning dri nang tumninga bo. Kara tumninga e. Oh, adudi tumtho. Good night. Yam tumhaninga ba malida. Oi, tome. Good night. Nang zo nai kaino duga thana horogo ai su tumlage. Elina so message to uraga mathwai nungai zade. Nupi gi haunabi ikai duna haizabani tumbadi kaisa tumhaning banatte. Adubu upai leite mathanta saujaba natana message amamo sat hanjili. Ha kaino kainaga yam horkono ko tumuko aisu tumage. Sweet dreams. Asumna Elina Edison gi wakan khanna tumthakre. Somda Lenchen sangi sajik thana wakal kanna khali. Aina da phaurakliba wakal sabu karino. Magi jamjabi matawdubu mitsida adum uduna leirisina kari haiba.
ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯂꯩꯕꯥꯛ ꯂꯩꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯀꯩꯊꯦꯜ ꯀꯨꯝꯃꯛꯄꯗ ꯃꯁꯥꯅ ꯁꯪꯒꯣꯜꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦꯅꯦ ꯅꯪꯕꯣ ꯁꯟꯗꯨꯗ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯤꯗꯨꯅ ꯂꯟ ꯆꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯦꯠ ꯂꯦꯠ ꯇꯧꯅ ꯃꯃꯥꯗ ꯀꯔꯤꯝ ꯅꯠꯇꯦ ꯏꯃꯥ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯣ ꯉꯥꯡꯅ ꯉꯥꯡꯅ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯂꯨꯕꯥꯛꯇꯣ ꯊꯥꯡꯊꯃꯤꯟꯅꯩ ꯋꯥꯇꯤꯟ ꯑꯃ ꯂꯩꯔꯛꯄꯅꯤ ꯄꯤꯔꯣ ꯀꯗꯥꯏ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩ ꯂꯩꯕꯥꯛ ꯂꯩ ꯋꯥꯇꯤꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯄꯤꯔꯒ ꯊꯣꯡꯕꯤꯔꯒꯦ ꯀꯨꯏꯔꯣꯏ ꯑꯩ ꯍꯜꯂꯛꯄꯗ ꯂꯣꯏꯔꯝꯃꯨꯀꯣ ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯀꯣꯏꯔꯨꯈꯤꯒꯦ ꯀꯗꯥꯏꯗꯅꯣꯅꯦ ꯆꯥꯛꯇꯣ ꯏꯃꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯕꯤꯔꯒꯦ ꯆꯠꯈ꯭ꯔꯅꯨꯗꯅ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯂꯛꯂꯝꯃꯤ ꯑꯁ ꯆꯥꯛꯁꯨ ꯂꯣꯏꯗ꯭ꯔꯤꯗꯨꯕꯣ ꯀꯣꯏꯔꯣꯏꯕ ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯌꯧꯁꯤꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩꯅ ꯃꯪꯒꯣꯜꯗꯒꯤ ꯂꯥꯎꯍꯧꯏ ꯀꯗꯥꯏꯗꯅꯣꯃꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯆꯠꯐꯝꯗꯨꯗꯤ ꯍꯥꯏꯔꯝꯃꯨꯗꯅ ꯅꯪꯁꯨ ꯂꯟꯆꯦꯟꯕꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯑꯗꯨꯝ ꯂꯥꯎꯔꯝꯃꯤ ꯑꯣ ꯑꯅꯛꯄꯗꯅꯦ ꯍꯥꯏꯕ ꯏꯃꯥ ꯂꯟꯆꯦꯟꯕ ꯆꯦꯟꯗꯨꯅ ꯃꯃꯥꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯇꯥꯅ ꯆꯠꯈꯤ ꯂꯦꯛꯁꯤꯅꯥꯁꯨ ꯃꯈꯣꯡꯗꯨ ꯅꯥꯕ ꯈꯔ ꯐꯔꯛꯄꯒ ꯂꯩꯕꯥꯛ ꯂꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯃꯪꯒꯣꯜꯗ ꯉꯁꯥꯏ ꯌꯣꯜꯂꯛꯄ ꯄꯣꯠꯁꯤꯡꯒꯤ ꯁꯦꯟꯗꯣꯡꯅꯦ ꯄꯣꯠ ꯇꯤꯛꯄꯒꯤ ꯆꯠꯈꯤꯕꯒꯤ ꯃꯃꯜꯅꯦ ꯅꯤꯡꯁꯤꯡꯗꯨꯅ ꯍꯤꯁꯥꯕ ꯀꯟꯅ ꯍꯣꯠꯂꯤꯉꯩ ꯁꯨꯃꯥꯡꯗꯨꯗ ꯂꯦꯛꯁꯤꯅꯥꯅ ꯀꯧꯔꯛꯏ ꯅꯦꯅꯦ ꯂꯩꯕꯥꯛ ꯂꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯦꯛꯁꯤꯅꯥ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯑꯩꯃ ꯏꯝꯐꯥꯜ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯐꯝꯃꯨ ꯂꯥꯛꯁꯦ ꯁꯤꯗ ꯌꯥꯔꯦꯗ ꯅꯦꯅꯦ ꯑꯗꯣ ꯃꯥꯕꯨ ꯅꯪ ꯃꯔꯨꯞꯂꯅꯦ ꯃꯥꯗꯤ ꯂꯩꯇꯦꯅꯦ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯅꯦꯅꯦ ꯑꯣ ꯈꯪꯖꯗꯦꯗ ꯏꯕꯦꯝꯃ ꯑꯅꯛꯄꯗꯅꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯦꯅꯦ ꯂꯦꯛꯁꯤꯅꯥ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯅꯪꯅ ꯂꯥꯛꯏꯁꯤꯕꯣ ꯉꯥꯏꯍꯥꯛꯇ ꯂꯩꯈꯣꯅꯦ ꯆꯥꯒ ꯊꯛꯈꯤꯁꯤ ꯏꯅꯦꯒ ꯀꯣꯟꯅ ꯊꯛꯂꯒꯦ ꯅꯦꯅꯦ ꯑꯩꯁꯨ ꯑꯅꯛꯄ ꯐꯥꯎꯗꯝꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯃꯊꯟꯇ ꯈꯟꯍꯧꯏ ꯀꯔꯤꯅꯣꯅꯦ ꯃꯣꯏꯅ ꯑꯅꯛꯄꯗ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯖꯜꯂꯛꯆꯗ꯭ꯔꯦꯗ ꯃꯣꯏ ꯅꯍꯥꯒꯤ ꯋꯥꯁꯤꯗꯤ ꯂꯟꯆꯦꯟꯕ ꯇꯨꯔꯦꯜ ꯃꯅꯥꯛꯇꯨꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯊꯟꯗ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯆꯗꯦ ꯑꯩꯕꯨ ꯃꯥ ꯅꯨꯡꯁꯤꯔꯛꯑꯕ ꯖꯥꯠꯂꯅꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯤꯁꯤꯕꯣ ꯂꯦꯛꯁꯤꯅꯥꯅ ꯃꯅꯤꯡꯗꯒꯤ ꯂꯟꯆꯦꯟꯕꯒꯤ ꯅꯥꯡꯒꯟꯗ ꯄꯥꯏꯔꯒ ꯗꯝ ꯂꯟꯆꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯂꯦꯛꯁꯤꯅꯥꯗꯣ ꯃꯌꯥꯏ ꯏꯍꯤ ꯍꯤꯒꯠꯇꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯉꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩ ꯀꯥꯟꯈꯠꯂꯤꯅꯣ ꯂꯦꯛꯁꯤꯅꯥ ꯃꯃꯤꯠꯇꯣ ꯐꯩꯅ ꯌꯦꯡꯉꯒ ꯃꯁꯥꯏꯗꯨ ꯐꯨꯔ ꯂꯥꯎꯅ ꯀꯝꯈꯠꯂꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯗꯨꯅ ꯑꯣ ꯅꯪ ꯐꯪꯅꯕ ꯈꯠꯂꯤꯕ ꯈꯪꯍꯧꯗꯅ ꯁꯠ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯏꯀꯥꯏꯕꯗꯨ ꯈꯥꯡꯉꯤ ꯂꯟꯆꯦꯟꯕꯁꯨ ꯉꯥꯏꯍꯥꯛꯇꯨ ꯇꯨꯃꯤꯟ ꯂꯩ ꯂꯦꯛꯁꯤꯅꯥ ꯋꯥꯗꯨ ꯊꯩꯗꯣꯛꯇꯨꯅ ꯑꯩꯅ ꯉꯁꯥꯏꯗꯤ ꯊꯤꯔꯤꯅꯤ ꯅꯣꯏ ꯌꯨꯝꯗꯁꯨ ꯆꯠꯂꯨꯔꯦ ꯀꯩꯒꯤ ꯅꯪꯗꯤ ꯑꯩ ꯉꯁꯤ ꯆꯠꯂꯅꯤ ꯅꯪ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯇꯣꯏꯅꯣꯅ ꯍꯪꯒꯦ ꯇꯧꯕ ꯂꯟꯆꯦꯟꯕꯅ ꯂꯦꯛꯁꯤꯅꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯩ ꯂꯥꯛꯑꯔꯣꯏ ꯂꯦꯛꯁꯤꯅꯥ ꯉꯛꯅ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯑꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯍꯦꯛ ꯂꯥꯛꯇꯕꯗ ꯀꯩꯗꯧ ꯌꯦꯡꯉꯣ ꯑꯩꯅ ꯂꯟꯆꯦꯟꯕ ꯅꯣꯛꯈꯤ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯕ ꯅꯪꯗꯤ ꯐꯨꯗꯣꯏꯕ ꯐꯨꯕꯤꯔꯣꯍꯦ ꯁꯦ ꯐꯨꯕꯤꯔꯣꯁꯤ ꯂꯟꯆꯦꯟꯕ ꯂꯦꯛꯁꯤꯅꯥꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯃꯅꯪꯒꯟꯗꯨ ꯎꯟꯁꯤꯜꯂꯤ ꯂꯦꯛꯁꯤꯅꯥ ꯃꯁꯥꯏꯗꯨ ꯐꯨꯔ ꯂꯥꯎꯅ ꯀꯥꯝꯈꯠꯂꯒ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯈꯪꯏꯟ ꯏꯜꯂꯨꯕꯅꯤ ꯂꯟꯆꯦꯟꯕꯗꯣ ꯈꯪꯍꯧꯗꯅ ꯂꯩꯔꯤꯕ ꯇꯨꯔꯦꯜꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯦꯛꯁꯤꯅꯥ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯇꯨꯔꯦꯜꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ ꯂꯟꯆꯦꯟꯕꯗꯤ ꯂꯦꯛꯁꯤꯅꯥ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯀꯔꯤ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯠꯇꯕ ꯈꯜꯂꯛꯂꯤ ꯂꯩꯔꯥꯏꯗ ꯂꯦꯞꯂꯒ ꯀꯧꯔꯝꯃꯤ ꯂꯟꯆꯦꯟꯕ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ
ꯂꯟꯆꯦꯟꯕ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯀꯧꯔꯤ ꯂꯟꯆꯦꯟꯕꯕꯨ ꯆꯦꯛꯃꯨꯛ ꯂꯥꯎꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯂꯤꯛꯁꯤꯅ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯃꯄꯤꯗꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯣꯔꯕꯥꯟ ꯃꯅꯥꯛꯇꯨꯗ ꯀꯧꯔꯒ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯤ